Mark 3:35 numit adugi numidangwai oisillaklabada mahakna makhoida hai aikhoi pat wangmada lanthoksi. Aikhoi pat wangmada lanthoksi. Ishwarna aikhoida ihan hana aikhoida karigumba ama hairakpada aikhoi yamna harawi. Mangondagi aikhoina wahai ama phangzabada aikhoi saukhatlagani haina khanbada yamna harawi. Mark 5 amuk yenglagadi asumna hai makhoina pat adugi wangmada lakhi kayagi matik ngakhrabano Jisuna hai aikhoi chatlasi aduga makhoi yauki adubu 5 yengdringaida pada 53 58 59 58 nifu mathoi hana yengminakisi masibu aina mayai haina kaujai mipum khudingmak anauba potsinggidamak yamna haraunai panthungpham yauba matamda mipum khuding haraunai adubu mi kaya amadi makhoigi panthung sukyau yaukidabasu yauribani makhoigi manglansing mangphauna khidaba kaya amani mayaida makhoi kari tauribano haibadu khangdaba maramna makhoigi punsida Ishwargi wasak pikhibasing adu mapung phadana adum chatkhi aduna ngasidi mayai asigi matangda nainaminasi Mark 3:36 makhoina miyam adu chathankraba matungda mahakna tongliba hi aduda makhoina mahakpu puduna chatlami atopa hi maza kharasu mahaka loinarami adudagi akanba nonglei nungshit ama laklami aduga ithakta hi manungda phuzilakpada madu isingna thangadawrami matam aduda Jisuna hi gi maning thangba sarukta mon khangduna tumduna leirami nong nungshita nangna awaba khanglingaida Jisuna tumduna leiba haibasi khanbada pukning hanthaningaini aduga tawpham khangdaduna wakhal mawon khangani aikhoi langtaknaduna koisen duna mi singi pautak launanaba hotnai adubu ayuk asida ai wafam ama haijage nahakna pautak pibiyu haina hairuriba mi sing adu makhoi masa mathanta phauba kari tawgadabano haina khangdaba mi ayambana oi Guru aikhoi sigadaba asi nahakna thausabidabra mahakna hogattuna nungshit adu chairaga pat aduda haiki tuminna layu tapthau adudagi nungshit adu lepki aduga pat adusu yamna tapthaki aduga mahakna seboksingda haiki nakhoina karigidamak asuk yamna kiribano nakhoi thajadaba karigino fare aidi thajabalei hoi Jisu aidi thajabalei ai nangonda thajabalei adubu hairiba thajaba asina nahaki numit khudingi oiba punsida thabak tawduna nong nungshit marakta nangbu ingthana leiba ngamhangadabani mayam amen haibiyu ngasi ayuk Ishwar khurumba matamda mayamgi haraubagi khonjel sing adu tabada kayagi matik phajakhrabano adubu mayamna khangbigadabadi hairiba haraubagi khonjel asi nungairaba mafam asi khaktada leiba natana haraunanabagi maram amatta leitraba phawbada masigi harauba asi nangonda adum leihangadabani aduga harauba haibasi nangna kanna nokpa ngamliba makhai nokpa adu khakta sunate ingthaba amasung haraubagi aina yamna pamjaba wahanthok adudi a calm delight ngarang nungthil ahanba amasung ani suba section gi marakta ai ngaihak tumthaduna potharami aduga aina amuk phamungda hipna wakhal khalami amasung aina haijarami Jesu aina aigi punsi asibu pamjai masi khanbada aingonda yamna nungaiba ama phaujarami maramdi sahi kaya amadi aina aigi punsi asibu pamjaramde aingonda apenba haibadu leiramde isana isabu pamjaramde mi ka henasu yamna pulamde matam aduda hiram amatta aina pamlamde ai harauba suklei leiramde adubu Ishwar thagatli ai churchti chatlami
ꯍꯟꯗꯛꯇ ꯑꯩꯕꯨ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯗ ꯅꯪ ꯆꯔꯆ ꯑꯃꯁꯨꯡ ꯙꯔꯃꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯩ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯨꯛꯂꯩ ꯂꯩꯇꯦ꯫ ꯁꯦꯟꯠ ꯂꯨꯏꯁꯇ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯂꯩ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯥꯡ ꯅꯥꯏꯅ ꯆꯔꯆꯇ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯅꯪ ꯃꯁꯤ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯙꯔꯃꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯒꯨꯝꯅꯗꯤ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯆꯔꯆꯇ ꯆꯠꯍꯟꯅꯤꯡꯂꯤꯕꯒꯤ ꯃꯔꯝꯗꯤ ꯅꯪꯅ ꯏꯁ꯭ꯋꯔꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯒꯤ ꯇꯝꯖꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯄ ꯑꯗꯨ ꯅꯪꯅ ꯆꯔꯆ ꯆꯠꯄ ꯃꯇꯝꯗ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯆꯔꯆꯇ ꯆꯪꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯉꯁꯤ ꯇꯝꯖꯒꯅꯤ, ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯆꯪꯒꯗꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯁꯤ ꯅꯣꯡ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯇꯧꯒꯗꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯁꯤ ꯇꯧꯕ ꯌꯥꯝꯅ ꯂꯥꯏ꯫ ꯅꯪꯅ ꯍꯣꯠꯅꯒꯗꯕ ꯂꯩꯇꯦ꯫ ꯅꯨꯡꯉꯥꯏꯕ ꯐꯝꯐꯝꯗ ꯅꯪ ꯅꯨꯡꯉꯥꯏꯅ ꯐꯝꯂꯤ꯫ ꯅꯉꯣꯟꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯛꯅꯅꯕ ꯑꯩꯅ ꯅꯩꯅꯖꯔꯦ꯫ ꯅꯨꯡꯉꯥꯏꯔꯕ ꯃ꯭ꯌꯨꯖꯤꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯆꯪꯂꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗꯒꯤ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯧꯕ ꯅꯠꯇꯦ꯫ ꯄꯤꯖꯕꯤꯔꯣ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯅꯪꯅ ꯊꯦꯡꯅꯔꯛꯀꯗꯕꯁꯤꯡ ꯑꯗꯨ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯌꯥꯏ꯫ ꯑꯃꯦꯟ꯫ ꯄ꯭ꯔꯤꯆꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯇꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯄꯥꯝꯖꯕ ꯑꯗꯨꯗꯤ ꯁ꯭ꯇꯥꯔꯕꯛꯁ ꯀꯣꯐꯤ ꯀꯞ ꯑꯃ ꯊꯛꯄꯅꯤ꯫ ꯇꯣꯃꯤ ꯕꯥꯔꯅꯦꯠ ꯍꯥꯏꯕꯒꯨꯝꯕꯅꯤ, ꯊꯥꯎ ꯅꯣꯏꯕꯤꯕ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯁ꯭ꯇꯥꯔꯕꯛꯁ ꯀꯣꯐꯤ ꯑꯁꯤꯒꯤꯗꯃꯛ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯀꯞ ꯑꯃ ꯊꯛꯆꯩ꯫ ꯁ꯭ꯇꯥꯔꯕꯛ ꯀꯣꯐꯤꯕꯨ ꯌꯥꯝꯅ ꯀꯨꯏꯅ ꯏꯪꯍꯟꯗꯅ ꯊꯝꯅꯅꯕ ꯑꯩꯒꯤ ꯑꯈꯟꯅꯕ ꯀꯞ ꯑꯃ ꯂꯩ꯫ ꯃꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯃꯁꯤ ꯀꯣꯔꯤ ꯃꯆꯨꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤꯗꯒꯤ ꯍꯜꯂꯒ ꯀꯣꯐꯤ ꯊꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯀꯞ ꯑꯗꯨ ꯍꯨꯔꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯦ ꯍꯥꯟꯅꯒꯨꯝꯅ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯒꯗꯕꯅꯤ꯫ ꯆꯃꯝꯅꯗꯨꯅ ꯏꯁ꯭ꯋꯔ ꯁꯤꯒꯨꯝꯕ ꯑꯁꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯀꯔꯤꯒꯤꯗꯃꯛ ꯊꯣꯛꯂꯤꯕꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯁꯤꯜꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯅ ꯍꯥꯏꯔꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯁꯦꯀꯦꯟ 5ꯃꯨꯛꯇꯪ ꯌꯥꯝꯅ ꯁꯥꯎꯔꯝꯂꯒ ꯑꯩ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯖꯩ, ꯃꯁꯤꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏ, ꯑꯩꯒꯤ ꯀꯞꯄꯨ ꯍꯨꯔꯥꯟꯈꯤꯕ ꯃꯤ ꯑꯗꯨꯒꯤꯗꯃꯛ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯄ ꯃꯤꯁꯤꯡꯅ ꯀꯞ ꯑꯗꯨ ꯃꯣꯠꯃꯜꯂꯤ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯑꯅꯧꯕ ꯀꯞ ꯑꯗꯨꯕꯨ ꯀꯔꯝꯅ ꯍꯨꯟꯗꯣꯛꯂꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯦ꯫ ꯑꯗꯨꯅ ꯃꯤꯅꯤꯠ 5ꯒꯤ ꯃꯇꯨꯡꯗꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯗꯨꯅ ꯊꯥꯖꯧ ꯍꯥꯏꯕꯗꯨꯅ ꯑꯩꯒꯤ ꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯃꯦꯟ꯫ ꯑꯗꯨꯅ ꯄꯨꯟꯁꯤꯗ ꯊꯧꯗꯣꯛ ꯃꯈꯜ ꯃꯈꯜ ꯀꯌా ꯑꯃ ꯑꯗꯨꯝ ꯊꯣꯛꯇꯨꯅ ꯂꯩ꯫ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯗꯨ ꯂꯩꯒꯅꯤ, ꯑꯗꯨꯒ ꯃꯁꯤꯗ ꯂꯦꯞꯇꯨꯅ ꯇꯝꯕꯤꯕꯅ ꯑꯃꯗꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯇꯥꯕꯅ ꯑꯃꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯒ ꯇꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯕꯤꯌꯨ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯅ ꯇꯝꯕꯤꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯅ ꯊꯦꯡꯅꯔꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯅꯁꯨ ꯊꯦꯡꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕꯤꯅꯤꯡꯕ꯭ꯔꯥ? ꯅꯈꯣꯏ ꯆꯥꯡꯌꯦꯡ ꯂꯥꯛꯀꯅꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯗꯨꯗꯤ ꯅꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯇꯥꯈ꯭ꯔꯕ ꯃꯔꯨ ꯑꯗꯨ ꯂꯧꯊꯣꯛꯈꯤꯅꯕ ꯃꯔꯨ ꯑꯗꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯍꯦꯛ ꯇꯥꯕꯒ ꯂꯥꯏ ꯐꯠꯇꯕ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯩꯅ ꯈꯟꯕꯗ ꯅꯪꯅ ꯇꯥꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯥꯡꯌꯦꯡ ꯇꯧꯕ ꯃꯇꯝꯗ ꯃꯁꯤ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ꯫ ꯑꯅꯧꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯠꯇ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯁꯤ ꯆꯥꯡꯌꯦꯡ ꯑꯃꯈꯛꯇꯪꯅꯤ꯫ ꯑꯗꯨꯅ ꯖꯤꯁꯨꯅ ꯍꯥꯏ, ꯑꯗꯨꯒꯨꯝꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯒꯤ ꯊꯥꯖꯕꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯅ
ꯍꯤꯡꯅꯕꯒꯤꯗꯃꯛ ꯖꯤꯁꯨꯅ ꯑꯩꯒꯤꯗꯃꯛ ꯁꯤꯕꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯛꯇꯃꯛ ꯊꯥꯖꯕꯅ ꯌꯥꯕ ꯅꯠꯇꯦ, ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯃꯅꯤ, ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯇꯥꯔꯒꯗꯤ ꯇꯥꯏꯕꯪꯄꯥꯟꯅ ꯎꯅꯤꯡꯂꯤꯕ ꯖꯤꯁꯨ ꯑꯗꯨ ꯑꯩꯈꯣꯏꯗ ꯃꯈꯣꯏꯅ ꯎꯒꯅꯤ, ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯁꯥꯈꯤꯁꯤꯡꯅꯤ, ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯃꯤꯍꯨꯠꯁꯤꯡꯅꯤ, ꯑꯩꯈꯣꯏꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯏꯁ꯭ꯋꯔꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯋꯥ ꯉꯥꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯋꯥꯕ ꯑꯃꯁꯨꯡ ꯊꯃꯣꯏ ꯀꯥꯏꯕꯅ ꯊꯜꯂꯕ ꯙꯔꯃꯗꯤ ꯄꯥꯝꯕ ꯅꯠꯇꯦ꯫ ꯃꯥꯏ ꯄꯥꯛꯄ, ꯏꯪꯊꯕ, ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯅ ꯊꯟꯕ ꯃꯤꯁꯤꯡꯕꯨꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯃꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯝꯃꯤ, ꯃꯁꯤ ꯀꯔꯝꯕ ꯃꯤꯅꯣ? ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯄꯥꯠ ꯐꯥꯎꯕꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯏꯜꯂꯤ꯫ ꯖꯣꯟ 14:27 ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯉꯁꯤꯒꯤ ꯑꯌꯨꯛ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯤꯌꯨ꯫ ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯝꯕꯤꯔꯝꯂꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯤꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯅꯨꯡꯁꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯝꯕꯤꯔꯝꯃꯤ꯫ ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯝꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯁꯤꯗ ꯍꯤꯔꯝ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ, ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯊꯝꯕꯤꯔꯝꯕ ꯑꯗꯨ ꯖꯣꯟ 14:27ꯗ ꯌꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯅ ꯅꯈꯣꯏꯗ ꯏꯪꯊꯕ ꯊꯅꯝꯃꯤ, ꯑꯩꯅ ꯅꯈꯣꯏꯗ ꯑꯩꯒꯤ ꯏꯪꯊꯕ ꯄꯤ, ꯇꯥꯏꯕꯪꯄꯥꯟꯅ ꯄꯤꯕꯒꯨꯝꯅ ꯑꯩꯅ ꯃꯗꯨ ꯅꯈꯣꯏꯗ ꯄꯤꯗꯦ꯫ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯒꯅꯨ ꯑꯃꯁꯨꯡ ꯀꯤꯕꯁꯨ ꯇꯧꯒꯅꯨ, ꯑꯗꯨꯅ ꯅꯉꯣꯟꯗ ꯏꯪꯊꯕ ꯂꯩꯅꯕꯒꯤꯗꯃꯛ ꯅꯪꯅ ꯋꯥꯔꯦꯞ ꯈꯔ ꯂꯦꯞꯆꯕ ꯃꯊꯧ ꯇꯥꯏ꯫ ꯅꯪꯅ ꯂꯦꯞꯀꯗꯕ ꯑꯍꯥꯟꯕ ꯋꯥꯔꯦꯞ ꯑꯗꯨꯗꯤ ꯑꯩ ꯏꯪꯊꯕ ꯌꯥꯎꯗꯅ ꯍꯤꯡꯅꯤꯡꯗꯦ, ꯑꯩ ꯏꯪꯊꯕ ꯌꯥꯎꯗꯅ ꯍꯤꯡꯂꯣꯏ꯫ ꯌꯦꯡꯕꯤꯌꯨ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯆꯔꯥꯡꯅꯕꯒ ꯂꯣꯏꯅꯅ ꯍꯤꯡꯂꯛꯈꯤ, ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ 15ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯋꯥꯔꯦꯞ ꯑꯁꯤ ꯆꯍꯤ ꯑꯗꯨꯒꯤ ꯏꯪꯊꯕ, ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯙꯔꯃ ꯆꯦꯟꯕ ꯑꯩꯒꯤꯅꯤ, ꯃꯔꯝꯗꯤ ꯃꯁꯤ ꯏꯁ꯭ꯋꯔꯒꯤ ꯂꯩꯕꯥꯛꯀꯤ ꯃꯆꯠꯅꯤ ꯑꯃꯁꯨꯡ ꯑꯩꯅ ꯈꯖꯤꯛꯇꯪ ꯁꯣꯏꯕ ꯃꯇꯝꯗ ꯑꯁꯣꯏꯕ ꯑꯗꯨꯗ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯇꯅ ꯍꯤꯡꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ꯫ ꯍꯣꯏ, ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛ ꯂꯝꯕꯤ ꯑꯃꯗꯤ ꯖꯤꯁꯨꯅ ꯁꯦꯝꯕꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯕꯥꯏꯕꯜꯅ ꯍꯥꯏ, ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯂꯩꯇꯦ꯫ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯃꯥꯡꯍꯟꯕꯅꯤ, ꯃꯁꯤꯅ ꯅꯪꯕꯨ ꯐꯒꯠꯍꯜꯂꯣꯏ, ꯃꯁꯤꯅ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯥꯎꯈꯠꯍꯜꯂꯣꯏ꯫ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯕ ꯊꯛꯄꯗ ꯅꯠꯇꯦ, ꯃꯗꯨꯕꯨ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯏꯪꯊꯕ, ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯙꯔꯃ ꯆꯦꯟꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯗꯨꯗꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯏꯁꯩ ꯈꯛꯇ ꯁꯛꯄꯒꯤ ꯃꯍꯨꯠꯇ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯂꯒꯦ ꯍꯥꯏꯅ ꯋꯥꯔꯦꯞꯆꯔꯦ꯫ ꯑꯦꯃꯦꯟ꯫ ꯑꯩ ꯋꯥꯔꯦꯞꯆꯔꯦ, ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯐꯖꯈ꯭ꯔꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯄꯤꯕꯤꯈ꯭ꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯤ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯅꯣꯔꯣꯛꯀꯤ ꯂꯥꯏ ꯐꯠꯇꯕ ꯑꯃꯠꯇꯅ ꯅꯉꯣꯟꯗꯒꯤ ꯂꯧꯍꯜꯂꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯄꯤꯌꯨ꯫ ꯉꯁꯤ ꯅꯍꯥꯛꯀꯤ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯤꯌꯨ꯫ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯔꯦ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯤ ꯖꯤꯁꯨꯅ ꯏꯪꯊꯕ ꯄꯤꯕꯤꯔꯝꯂꯦ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯍꯥꯏꯔꯒꯗꯤ ꯅꯪ ꯈꯔ ꯍꯣꯠꯅꯕꯗꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯏꯪꯊꯕ ꯊꯅꯝꯃꯤ꯫ ꯌꯦꯡꯕꯤꯌꯨ, ꯍꯣ ꯏꯁ꯭ꯋꯔ ꯑꯩꯕꯨ ꯏꯪꯊꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯄꯤꯌꯨ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯁꯤꯗ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯅꯉꯣꯟꯗ ꯏꯪꯊꯕ ꯑꯗꯨ ꯍꯥꯟꯅꯅ ꯂꯩꯔꯕꯅꯤ꯫ ꯍꯥꯟꯅꯅ ꯑꯩꯈꯣꯏꯗ ꯐꯪꯈ꯭ꯔꯕ ꯍꯤꯔꯝꯁꯤꯡꯒꯤꯗꯃꯛ ꯏꯁ꯭ꯋꯔꯗ ꯍꯪꯖꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯐꯪꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯕꯒ ꯂꯣꯏꯅꯅ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯀꯗꯕꯅꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯅꯉꯣꯟꯗ ꯊꯥꯖꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯃꯔꯝꯅ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯊꯋꯥꯏꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯇꯁꯦꯡꯅ ꯑꯁꯦꯡꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯍꯣ ꯏꯁ꯭ꯋꯔ ꯑꯩꯕꯨ ꯏꯪꯊꯕ ꯄꯤꯕꯤꯌꯨ, ꯏꯪꯊꯕ ꯄꯤꯕꯤꯌꯨ, ꯏꯪꯊꯕ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔ ꯊꯥꯒꯠꯆꯔꯤ, ꯑꯩꯉꯣꯟꯗ
ꯏꯪꯊꯕ ꯄꯤꯕꯤꯕꯒꯤꯗꯃꯛ ꯃꯁꯤꯒꯤ ꯏꯪꯊꯕ ꯑꯁꯤꯗ ꯂꯩꯕ ꯉꯝꯅꯅꯕ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨ, ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯍꯟꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯗꯅꯕ ꯄꯥꯡꯕꯤꯌꯨ, ꯑꯩꯅ ꯇꯧꯒꯗꯕ ꯑꯗꯨ ꯎꯠꯄꯤꯌꯨ, ꯑꯗꯨꯒ ꯃꯗꯨ ꯇꯧꯕ ꯉꯝꯅꯅꯕ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯁꯤ ꯅꯪ ꯅꯁꯥ ꯅꯊꯟꯇ ꯇꯧꯕ ꯉꯝꯂꯣꯏ, ꯃꯇꯝ ꯆꯨꯞꯄꯗ ꯅꯪ ꯃꯉꯣꯟꯗ ꯍꯥꯏꯖꯒꯗꯕꯅꯤ, ꯉꯥꯖꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯪꯊꯕ ꯌꯥꯎꯗꯅ ꯍꯤꯡꯂꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞꯆꯔꯦ, ꯅꯪꯅ ꯏꯪꯊꯅ ꯍꯤꯡꯕ ꯉꯝꯅꯕꯒꯤꯗꯃꯛ ꯅꯪ ꯂꯥꯡꯇꯛꯅꯗꯕ ꯇꯝꯒꯗꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯃ ꯁꯨꯛꯊꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯋꯥꯁꯤꯟꯕ ꯑꯗꯨꯕꯨꯅꯤ ꯂꯥꯡꯇꯛꯅꯕ ꯍꯥꯏꯔꯤꯕꯁꯦ꯫ ꯂꯥꯡꯇꯛꯅꯕ ꯍꯥꯏꯕꯁꯤ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯗꯕ ꯃꯇꯝ ꯃꯄꯨꯡ ꯐꯥꯅ ꯃꯥꯡꯍꯟꯕ ꯑꯗꯨꯕꯨꯅꯤ꯫ ꯂꯥꯡꯇꯛꯅꯔꯒ ꯁꯃꯁ꯭ꯌꯥ ꯑꯃꯕꯨ ꯐꯍꯟꯕ ꯉꯝꯂꯣꯏ, ꯃꯁꯤꯅ ꯅꯉꯣꯟꯗ ꯑꯣꯠ ꯅꯩꯒꯅꯤ, ꯋꯥꯍꯟꯒꯅꯤ, ꯑꯃꯁꯨꯡ ꯃꯁꯤ ꯊꯥꯖꯕꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ꯫ ꯑꯩ ꯂꯥꯡꯇꯛꯅꯔꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯅꯉꯣꯟꯗꯗꯤ ꯏꯪꯊꯕ ꯂꯩ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ, ꯅꯉꯣꯟꯗ ꯏꯪꯊꯕ ꯂꯩ, ꯑꯗꯨꯒ ꯅꯉꯣꯟꯗ ꯄꯥꯡꯒꯜꯁꯨ ꯂꯩ꯫ ꯑꯩꯉꯣꯟꯗ ꯏꯪꯊꯕ ꯑꯃꯁꯨꯡ ꯄꯥꯡꯒꯜ lei, ꯃꯔꯝ ꯑꯁꯤꯅ ꯑꯩ ꯂꯥꯡꯇꯛꯅꯕꯒ ꯂꯣꯏꯅꯅ ꯍꯤꯡꯂꯣꯏ꯫ ꯅꯪ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯂꯥꯡꯇꯛꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯌꯥꯝꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯌꯨꯝꯗ ꯆꯠꯂꯒ ꯂꯥꯡꯇꯛꯅꯕ ꯌꯥꯎꯗꯅ ꯂꯩꯔꯨꯆꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯣꯏ꯫ ꯑꯩꯈꯣꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯂꯥꯡꯇꯛꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯩꯈꯣꯏꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯐꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯅꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯃꯁ꯭ꯌꯥ ꯐꯍꯟꯕ ꯉꯝꯂꯣꯏ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯇꯧꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯉꯥꯖꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯅꯤ꯫ ꯍꯣꯏ, ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯍꯤꯔꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯩ, ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯍꯦꯛ ꯅꯪꯅ ꯍꯦꯟꯖꯤꯟꯈ꯭ꯔꯕꯗꯤ ꯅꯪ ꯁꯥꯎꯅꯤꯡꯂꯛꯀꯅꯤ ꯑꯃꯁꯨꯡ ꯊꯃꯣꯏ ꯀꯥꯏꯒꯅꯤ꯫ ꯅꯪꯅ ꯇꯧꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏꯗꯕ ꯑꯗꯨ ꯅꯪꯅ ꯇꯧꯅꯅꯕ ꯍꯦꯛ ꯍꯣꯠꯅꯔꯛꯄ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯅꯪ ꯄꯨꯛꯅꯤꯡ ꯍꯟꯊꯒꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ, ꯃꯤ ꯑꯃꯕꯨ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯕ꯫ ꯅꯨꯄꯤꯁꯤꯡꯗ ꯍꯪꯖꯒꯦ, ꯅꯨꯄꯤꯁꯤꯡ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯗꯨ ꯍꯣꯡꯗꯣꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯈꯣꯏ ꯀꯌꯥꯃꯨꯛ ꯁꯥꯎꯅꯤꯡꯈꯤꯕ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯍꯟꯊꯈꯤꯕ ꯌꯥꯎꯕꯒꯦ? ꯅꯈꯣꯏꯕꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯕ꯭ꯔꯅꯦ? ꯒ꯭ꯌꯥꯟ ꯇꯥꯗꯕ ꯊꯕꯛ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕ ꯑꯁꯤꯕꯨ ꯑꯄꯪꯕꯒꯤ ꯊꯕꯛ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯃꯍꯥꯛꯄꯨ ꯍꯣꯡꯕ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯕꯗ, ꯑꯩꯅ ꯗꯦꯕꯄꯨ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯃꯈꯩ ꯍꯦꯟꯅ ꯑꯗꯨꯝ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯀꯅꯤ꯫ ꯃꯍꯥꯛ ꯐꯤꯚꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯈꯤꯒꯅꯤ, ꯃꯔꯝꯗꯤ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯥꯏꯟ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯩꯅꯤꯡꯗꯦ꯫ ꯑꯥꯏꯟꯅ ꯄꯥꯞ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯈꯩ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯇꯨꯅ ꯍꯦꯟꯅ ꯊꯣꯏꯅꯗꯨꯝ ꯃꯗꯨ ꯃꯈꯣꯏꯅ ꯇꯧꯅꯤꯡꯂꯣꯏ꯫ ꯍꯣꯏ, ꯅꯪꯅ ꯃꯗꯨ ꯃꯈꯣꯏꯗ ꯅꯝꯗꯨꯅ ꯃꯇꯝ ꯈꯔ ꯇꯧꯍꯟꯗ꯭ꯔꯕꯁꯨ, ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯍꯣꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯗꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯃꯈꯣꯏ ꯇꯧꯔꯛꯀꯅꯤ꯫ ꯃꯁꯤꯗꯤ ꯑꯃꯗ ꯑꯃꯨꯛ ꯃꯦꯟꯁꯤꯜꯂꯒ ꯑꯃꯗ ꯑꯃꯨꯛ ꯍꯣꯔꯛꯄ ꯒꯦꯝ ꯑꯗꯨꯒꯨꯝꯕꯅꯤ, ꯃꯗꯨ ꯅꯪꯅ ꯑꯃꯨꯛ ꯊꯤꯡꯖꯤꯜꯂꯒ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯍꯣꯔꯛꯀꯅꯤ꯫ ꯏꯁ꯭ꯋꯔ ꯈꯛꯇꯅ ꯃꯤꯒꯤ ꯊꯃꯣꯏ ꯍꯣꯡꯍꯟꯕ ꯉꯝꯃꯤ, ꯑꯦꯃꯦꯟ꯫ ꯑꯗꯨꯕꯨ ꯑꯩ ꯑꯐꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯒꯦ꯫ ꯅꯈꯣꯏ ꯆꯍꯤ ꯀꯌꯥꯃꯨꯛ ꯌꯨꯝ ꯄꯥꯜꯂꯛꯂꯕꯅꯣ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯕ ꯆꯍꯤ 94 ꯁꯨꯔꯦ, ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯃꯈꯛꯇ, ꯑꯗꯨꯕꯨ ꯆꯍꯤ 9-10 ꯈꯛꯇ ꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯃꯤꯟꯅꯔꯛꯄ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯑꯗꯨ ꯇꯧ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅꯤ꯫ ꯃꯔꯝꯗꯤ ꯑꯩ ꯏꯪꯊꯅ ꯄꯥꯟꯖꯔꯦ, ꯑꯩ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯗꯦꯕꯀ ꯑꯩꯒꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯏꯔꯩ ꯂꯩꯅꯗ꯭ꯔꯦ꯫ ꯏꯁ꯭ꯋꯔ ꯈꯛꯇꯅ ꯃꯤꯕꯨ ꯍꯣꯡꯍꯟꯕ ꯉꯝꯃꯤ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯖꯠ ꯂꯤꯆꯠꯁꯤꯡ ꯍꯣꯡꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ ꯏꯁ꯭ꯋꯔꯅ ꯈꯜꯂꯒꯗꯤ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯍꯣꯡꯗꯣꯛꯄꯤꯒꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯑꯁꯨꯝꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯈꯜꯂꯤ꯫ ꯑꯩꯒꯤ ꯏꯆꯥ 4 ꯂꯩ, ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯈꯦꯠꯅꯩ, ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯌꯦꯡꯕꯤꯌꯨ, ꯈꯦꯠꯅꯈ꯭ꯔꯕ ꯃꯈꯣꯏꯅ ꯇꯧꯔꯝꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯗꯨ ꯇꯧꯒꯅꯨ, ꯃꯗꯨ ꯇꯧꯒꯅꯨ ꯍꯥꯏꯕ ꯈꯛꯇꯗ ꯆꯣꯛꯊꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡ ꯂꯩꯕꯁꯤꯡꯅꯗꯤ ꯈꯪꯂꯝꯒꯅꯤ꯫
ꯑꯩꯈꯣꯏ ꯂꯥꯡꯇꯛꯅꯩ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥ ꯏꯊꯟꯇꯕꯨ ꯍꯦꯟꯅ ꯋꯥꯍꯟꯖꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯥꯡꯇꯛꯅꯕꯅ ꯅꯪꯕꯨ ꯅꯥꯍꯟꯕ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯐꯪꯖꯗꯨꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯡꯇꯛꯅꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯅꯪ ꯂꯥꯟ ꯁꯣꯛꯅꯕꯗꯤ ꯃꯊꯧ ꯇꯥꯒꯅꯤ, ꯃꯔꯝꯗꯤ ꯂꯥꯡꯇꯛꯅꯔꯔꯣꯏ ꯍꯥꯏꯅ ꯅꯪꯅ ꯋꯥꯔꯦꯞꯈꯤꯕ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯂꯥꯡꯇꯛꯅꯅꯕ ꯑꯅꯧꯕ ꯃꯔꯝ ꯀꯨꯟ ꯑꯃꯨꯛ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯉꯣꯟꯗ ꯄꯤꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯂꯥꯎꯅ ꯂꯥꯎꯊꯣꯛꯄꯤꯌꯨ, ꯂꯥꯏ ꯐꯠꯇꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯥꯡꯇꯛꯅꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯕꯁꯨ ꯑꯩ ꯀꯩꯗꯧꯉꯩꯗꯁꯨ ꯂꯥꯡꯇꯛꯅꯔꯔꯣꯏ꯫ ꯈ꯭ꯔꯤꯁꯇ꯭ꯌꯥꯅꯤꯇꯤ ꯍꯥꯏꯕꯁꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯕ, ꯄꯥꯡꯒꯜ ꯊꯣꯛꯇꯕ ꯙꯔꯃ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯂꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯥꯁꯥ ꯇꯧꯖꯩ꯫ ꯃꯁꯤꯗꯤ ꯐꯪꯗꯤ ꯐꯪꯗꯅ ꯑꯥꯁꯥ ꯈꯛꯇ ꯇꯧꯕꯗꯨꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯏ, ꯑꯩꯈꯣꯏꯒꯤ ꯆꯤꯟꯅ ꯍꯥꯏꯗꯣꯛꯏ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯇꯧ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯧꯏ꯫ ꯅꯈꯣꯏ ꯈꯔ ꯅꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯈꯛꯇ ꯍꯣꯡꯂꯒꯗꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯄꯨꯡꯍꯣꯡ ꯍꯣꯡꯒꯅꯤ꯫ ꯂꯥꯡꯇꯛꯅꯕꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯇꯥꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯑꯩꯅ ꯁꯦꯝꯕ ꯅꯠꯆꯗꯦ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯃꯁꯤ ꯑꯩꯅ ꯐꯪꯈꯤꯕꯅꯤ꯫ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯁꯤꯡ ꯈꯜꯂꯒ ꯅꯁꯥ ꯅꯊꯟꯇꯕꯨ ꯋꯥꯍꯟꯕ ꯑꯗꯨꯕꯨꯅꯤ꯫ ꯏꯁꯥ ꯏꯊꯟꯇꯕꯨ ꯋꯥꯍꯜꯂꯣꯏ ꯍꯥꯏꯅ ꯈꯟꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯕꯤꯔꯕꯒꯦ? ꯉꯁꯤ ꯅꯪ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯕꯗꯤ, ꯅꯪꯅ ꯂꯥꯡꯇꯛꯅꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪꯅ ꯈꯨꯝꯕ ꯌꯥꯏ, ꯏꯁꯥ ꯏꯊꯟꯇ ꯋꯥꯍꯟꯖꯔꯤꯌꯦ꯫ ꯍꯣꯏ, ꯉꯁꯤꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯋꯥꯍꯟꯖꯔꯒꯦ ꯍꯥꯏꯅ ꯈꯟꯖꯔꯕ, ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯁꯤꯡ ꯈꯜꯂꯒ ꯅꯁꯥ ꯅꯊꯟꯇꯕꯨ ꯋꯥꯍꯟꯕ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ, ꯃꯤꯄꯥꯏꯕꯒ ꯂꯣꯏꯅꯅ ꯋꯥꯍꯟꯕ, ꯉꯛꯁꯝꯗ ꯐꯥꯖꯤꯟꯕ, ꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯁꯤꯟꯕ, ꯇꯥꯏꯕꯪꯄꯥꯟꯒꯤ ꯂꯥꯡꯇꯛꯅꯕ, ꯂꯟ ꯊꯨꯝꯒꯤ ꯂꯧꯅꯝ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯌꯥꯒꯤ ꯑꯄꯥꯝꯕꯁꯤꯡꯒꯤ ꯆꯪꯗꯨꯅ ꯋꯥ ꯑꯗꯨ ꯅꯝꯊꯍꯜꯂꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯅꯪꯅ ꯂꯥꯡꯇꯛꯅꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯇꯝ ꯑꯗꯨ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯙ꯭ꯌꯥꯟ ꯇꯧꯕꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯑꯐꯕ ꯂꯥꯟ ꯑꯗꯨ ꯁꯣꯛꯅꯧ꯫ ꯕꯥꯏꯕꯜ ꯄꯨꯊꯣꯛꯇꯨꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯂꯥꯎꯅ ꯍꯥꯏꯗꯣꯛꯄꯤꯌꯨ꯫ ꯅꯁꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯂꯩꯔꯝꯕ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯃꯥꯡꯍꯟꯈꯤꯒꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨꯗꯒꯤ ꯅꯪꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨꯗ ꯍꯦꯟꯅ ꯅꯪ ꯊꯥꯖꯔꯛꯀꯅꯤ꯫ ꯂꯥꯡꯇꯛꯅꯕꯒ ꯂꯣꯏꯅꯅ ꯅꯪ ꯍꯤꯡꯂꯣꯏ ꯍꯥꯏꯕꯁꯤ ꯋꯥꯔꯦꯞ ꯄꯤꯌꯨ꯫ ꯖꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯡꯇꯛꯅꯔꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕ ꯈꯛꯇꯅꯤ, ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯁꯤꯡꯕꯁꯨ ꯑꯩꯈꯣꯏꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯁꯤꯡꯕ ꯃꯇꯤꯛ ꯂꯩꯕꯅꯤ꯫ ꯎꯁꯤꯡ ꯂꯥꯡꯇꯛꯅꯗꯦ, ꯎꯆꯦꯛꯁꯤꯡ ꯂꯥꯡꯇꯛꯅꯗꯦ, ꯊꯦꯕꯁꯤꯡ ꯂꯥꯡꯇꯛꯅꯗꯦ, ꯂꯩꯁꯤꯡ ꯂꯥꯡꯇꯛꯅꯗꯦ, ꯁꯟꯁꯤꯡ ꯂꯥꯡꯇꯛꯅꯗꯦ, ꯑꯗꯨꯒ ꯑꯁꯤꯡꯕ ꯑꯩꯈꯣꯏꯅ ꯂꯥꯡꯇꯛꯅꯔꯤ꯫ ꯑꯇꯩ ꯑꯇꯣꯞꯄꯁꯤꯡꯗꯤ ꯂꯥꯡꯇꯛꯅꯗꯦ꯫ ꯃꯦꯊ꯭ꯌꯨ 6 ꯀꯔꯝꯅ ꯂꯥꯡꯇꯛꯅꯔꯣꯏꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯅꯤ꯫ ꯅꯣꯜꯂꯨꯛꯄ ꯈꯔ ꯇꯝꯕ ꯃꯊꯧ ꯇꯥꯏ꯫ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ, ꯉꯝꯗꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯎ꯫ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕꯗꯨ ꯅꯪ ꯇꯧ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧ ꯍꯥꯏꯗꯕ ꯑꯃꯠꯇ ꯇꯧꯅꯅꯕ ꯍꯣꯠꯅꯔꯨꯒꯅꯨ꯫ ꯅꯪꯅ ꯉꯝꯕ ꯑꯗꯨ ꯅꯪ ꯇꯧ, ꯅꯪꯅ ꯉꯝꯗꯕ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯇꯧꯕꯤꯒꯅꯤ꯫ ꯃꯦꯊ꯭ꯌꯨ 6 ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯡꯇꯛꯅꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯥꯡꯇꯛꯅꯔꯛꯄ ꯃꯇꯝꯗ ꯅꯁꯥ ꯅꯊꯟꯇꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯍꯥꯏꯕꯤꯌꯨ, ꯐꯔꯦ, ꯇꯣꯛꯂꯣ, ꯍꯧꯖꯤꯛꯃꯛ ꯇꯣꯛꯂꯣ꯫ ꯅꯁꯥ ꯅꯊꯟꯇꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯍꯥꯏꯌꯨ, ꯃꯁꯤꯅ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯛꯀꯗꯕ ꯂꯩꯇꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯅ ꯆꯠꯊꯣꯛꯇꯨꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯅꯪꯒꯤ ꯃꯇꯝ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯍꯟꯕ, ꯏꯪꯊꯍꯟꯕ ꯑꯃꯁꯨꯡ ꯍꯔꯥꯎꯍꯟꯕ ꯑꯃꯗ ꯂꯦꯟꯊꯣꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯝꯈ꯭ꯔꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯍꯧꯐꯝ ꯑꯃꯁꯨꯡ ꯄꯟꯊꯨꯡꯐꯝ ꯂꯩꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯗꯨꯗꯤ ꯃꯌꯥꯏꯗ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯁ꯭ꯋꯔꯅ ꯋꯥꯁꯛꯄꯤꯕꯁꯤꯡ ꯑꯗꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯥꯖꯕꯗ ꯉꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯧꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕ ꯑꯃꯁꯨꯡ
ꯑꯐꯕ ꯋꯥꯔꯦꯞꯁꯤꯡ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄꯟꯊꯨꯡ ꯌꯧꯒꯅꯤ, ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯤ ꯀꯌꯥ ꯑꯃ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯗꯅ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨ ꯃꯪꯐꯥꯎꯅꯗꯅ ꯆꯠꯈꯤꯕ ꯀꯌꯥ ꯑꯃꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯇꯁꯦꯡꯅ ꯃꯌꯥꯝꯕꯨ ꯊꯧꯒꯠꯆꯅꯤꯡꯉꯤ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯏꯁ꯭ꯋꯔ ꯊꯥꯖꯅ ꯆꯠꯂꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯂꯥꯡꯇꯛꯅꯕꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯂꯪꯁꯤꯜꯂꯨ ꯑꯃꯁꯨꯡ ꯅꯪꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯄꯨꯛꯅꯤꯡ ꯍꯟꯊꯗꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯇꯧꯔꯕꯗꯤ ꯅꯈꯣꯏ ꯄꯟꯊꯨꯡ ꯁꯣꯏꯗꯅ ꯌꯧꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯣꯛꯊꯗ꯭ꯔꯕꯗꯤ ꯑꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯍꯩ Joyce Meyer Ministry haibasi mahakpu akhoi mi miyamna thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyamna thakachri mahakna akhoi ngonda tawbiriba thakachri ngai haifam leite Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani.